Connect News Media Tabiriba Singbu Taramna Okchari Center Amadi Kuki Arm Group Singa Delhi da Nominini Chubna Wari Sanakre Ministry of Home Affairs na New Delhi da Pangthok Kiba meeting asida Kuki Arms Group Kuki National Organization KNO Amadi United People's Front UPF na saruk yaki Talk asigi ahan benumita Ministry of Home Affairs na Manipur Government Amadi SoO Group Singa gi marakta September mari da tongnakiba tripartite agreement ki implementation gi review tauki Kuki-Zo representative singna ithani conflict ki matungda Kuki-Zo tariba area da governance amadi law and order gi phattaba phibam da highlight tauki amadi security amadi development ensure tongnabagi damak alternative administrative arrangement gi demand tauki aduga talk asigi ani suba numitana Kuki-Zo singi legislature yauna union territory gi demand da discuss adu focus tauki Kuki Arms Group singna haiki May 2023 dagi Imphal da ethnic conflict amadi ethnic cleansing gi matungda Manipur gi current administrative structure asida punna leminaba oithokte Kuki representative singna logic asipi ki madudi makhoi gi demand historically amadi constitutional justified oi maramdi pre-independence ki matamdagi Kuki Hills kaidongaida Manipur state darbar gi control da leramde Makhoi Government of India Act 1935 ki makhada classified tauki masigi administration direct British political agent singna torami maitai ningthau singna toramde makhoi na makhata na haiki tribal chief singna mapu oiba land tenure system valley the state control land model asi fundamentally incompatible oi masina historical oina tonganba administrative system utli Makhoi ki demand bu independence mamangi autonomy bu restoration tobani haiduna Kuki-Zo sing haiki masigi pandam division nate Indian Union ki manungda manava governance safety amadi socio-economic development bu ensure tobani makhoi na masining sing ki madudi 1949 da Manipur merger ki matamda maitai ningthau bu compensation piki adubu tribal chief singidi phangkide Masina Kuki-Zo chief singi traditional governance right pu masak khangkide masida center ki maike degi response tauduna Ministry of Home Affairs ki advisor Northeast AK Misran haiki Kuki singi concern asida center na sensitive oina lowi adubu wafam asi mayek sengna khangan ki madudi current government policy ki matung inna anobar union territory semba ki favor da leite amadi mahagna oithokpa yaba administrative restructuring gi mamangda Manipur gi community pumbaga hana consult darkar oibada emphasize piki adubu KNO amadi UPF na makhoi wafam asida amuk hana khanthana request tauki amadi haiki constitutional provisions policy limitation dagi hena maru oi makhoi na sarkar da Kuki-Zo singi punsi lam amadi property gi protection gi dama constitutional safeguard pinana badiman tauki discussion asida makhoi gi lam forest right traditional chieftainship ki protection tribal development amadi makhoi gi internal displaced person IDP singi rehabilitation gi issue dasu discuss tauki IDP singi issue asi maru oina pukhatki masida Kuki-Zo group singna sarkar da rehabilitation gi damak yangkhatna ba amadi tribal IDP singi family singi damak matik chaba security housing amadi polam sing phangana ba su request tauki SoO leader singna land gi ownership safeguard village chief singi succession procedure singbu organize taunana ba amadi land registration gi process ta laitho anana ba home ministry da direct intervention taunana ba request tauki masigi damak makoi imphal da chatpa tai masi irang gi matungda unsafe amadi inaccessible oi haiki side animagna thajaba hengal hanana upai singbu hengal hanba amadi hojik chathariba peace process asigi saruk ama oina dialogue open channel da makha chathana bade yanaki talk asigi pandam Manipur ki conflict na soalaba reason singda tangdu leita hanana ba hona ba amadi long lasting political aspiration singbu mapung phanana ba hona ba aduga loinana side animag mutually yanaba solution thibagi maru oiba khongthang amani haini yengnari adubu masida khanthaningai oiriba wafamdi Kuki singi union territory demand gi meeting asida central government gi maike dagi AK Misrana pikiba response asida direct refuse taukhide government gi current policy da masigi favor da leite amadi atopa community ga consult taunana ba haiki
मसीगी अर्थ असी असुमना लौब याई गवर्नमेंट की करेंट पॉलिसी दा यूनियन टेरिटरी की फेवर दा लेत्रबसु कोना ओइरकपा याबगी पॉसिबिलिटी उरी अदुगा मसीगी दमक अतोप कम्युनिटी सिंगा लोइनना खन्ननबसु इंगित पीरी मसी ऑप्शन सिंग मांग दा थंबा गवर्नमेंट की लोन माली मसीना सिंगननिंगाई ओइबा वहंग कया थोअली मसीदा ख्वाइदगी मरु ओइरिबो वहंग दी मिनिस्ट्री ऑफ होम अफेयर्स ना कुकी-सू ग्रुप सिंगदा पीगदौरिबा लॉन्ग लास्टिंग ओइबा पॉलिटिकल सोल्यूशन असी करिनो हाइबसिनी असुमना सेंट्रल गवर्नमेंट ना नागा सिंगदा नेगोशिएट तौबगुमना कुकी सिंगदसु नुंगाई नुंगाइबा वरी सारगा मंगफाउना रोइदबा मंगमंगली मसीदनी कुकी सिंगी सू ग्रुप सिंगना आशा चाउरिबा अमदी टॉक असिदा पॉजिटिव ओइना लौरिबा वीडियो सिदा ngasi gi di matang soi fawbadang thagasari